Lamdam asigi shaknairaba Psychiatry ki Dr. R.K. Lenin na iba Pukninggi Ithil, Haina Mingthonba Sairegi Lairik among ngasi Nityaipat chuthek iba Department of Information and Public Relations, Dipr Auditorium Da Phongdokhre. Wangkai ningtiam pukri mapal da leiba sheireng kerna sindura ngasi pangthokhiba sheireng Lairik phongdokpagi thoram aduda Information and Public Relations ki Commissioner Mongjam Joy, Manipuri Language Advisory Board ki Hanagi Convener N. Kiran Kumar amadi Sahitya Academy Awardee Dr. Irungbam Tibena Thauramgi Athurum Mithulen oina sarjaki. Ngasigi thauram aduga mari leinana Dr. R.K. Lenin hai mahagna inkhalakba MBBS tamnigai matamda fawrakhiba Pukninggi Ithil amadi mahagna inkhalakba matamda fawkhiba Ithil sing mahagna isinduna thamlamba adu hojik nauna thengnarakpadagi saireng oina ithokduna ngasigi saireng Lairik asi phongdokni mahaki ahanba amadi anisuba Lairikta lamdam asigi miyamda puning lawsing oihawnaba parakaya yawba Lairik phongkhre mahak khakta nattana lamdam asigi afawba aiba kayana kunai asigi kananaba amadi khoirol asibu yokhatnaba leptana Lairik kaya idi hojik inkhalakliba nahasingna Lairik pabagi chang hantharakliba asidi painingai oi inkhalakliba nahasingna Lairik pabagi hainabi hantharakliba asina tungda akaiba kaya lakadaba paramna mama mapa oibasing amadi wakhal leiraba naha mahari pumnamakna Lairik pabagi hainabi asi thamnaba honaminasi haina magna makha taki ngasi aina phongdokchagadoriba Lairik se aikoigi hanna izakraba aiding ausungawdana haiba mayamda message kharadang piba ngamjaba aikoina pungni wakhal ge anabada aikoi mayamna hanthana yengba layengba lakpa ikaibagi potsi thadoga aikoi yamna thuba matamda khanghei manak chalaga layengsi aikoigi anaba pansi haiba message pu Lairik aduka yamna di khenare andaki Lairik si aikoigi ahum suba Lairik ni ani suba Lairik na ningsinglakpada haina kauba koigi nuksi nungolgi oiba wari kharasu yawi mato aina zogon gi punsida aike college life ta izakiba adugumba Lairik sereng singdo aina punsin jaraga phongjabani